Ex-Mla Bijoy'S की युमदा sakangdabasingna hand grenade ani langsilamle pokhai haudabadagi asopan yawhodre impact news fangpa pauda hand grenade ani adu Imphal district ki Thongju AC ki manung chanba Faizal Leitongda leiba yumda langsilambani grenade ani adu ngasi ayuk pung 6:30 taramdaida imung manung ki miyoi singna thengnarakibani grenade leire haibagi paw hek fangbaga Manipur police ki official sing yawba team ama laktuna yengsinki loinana grenade ani adu state bomb disposal squad amadi singzamai police station ki apun team amana laukat krai hauji fawi oina kanana karigidama grenade ani adu langsilambano haiba khangbangamdri bom langwi thabak se mari marak soy adu natna aidi mayam so akhoi da phumbala pha phagibale adu aina takpudi machi hana legi bo kangbu aduna engonda yamno noi tabale ribra hojikti mukhoi sing adu karamba group ta natraga group ani thokpra thoktabra group ani thomaga so athokpa ꯁꯤꯡꯃꯔꯛꯇꯨꯗ ꯑꯩꯒ ꯌꯥꯅꯤꯡꯗꯕ ꯑꯩꯕꯨ ꯌꯥꯅꯤꯡꯗꯕ ꯀꯥꯡꯕꯨ ꯌꯥꯎꯔꯝꯕꯁꯨ ꯌꯥꯏ ꯑꯗꯨꯅ ꯃꯣꯏꯗꯨꯅ ꯊꯑꯣꯏꯅ ꯇꯧꯔꯤꯕ꯭ꯔꯥ ꯄꯣꯂꯤꯇꯤꯀꯦꯜꯂꯤ ꯇꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯑꯩꯁꯨ ꯍꯥꯏꯕ ꯉꯝꯗꯕ